Khulai paibising na miyo ni fakri ngarang nungalamdai pung ahumrom taba matamna security gi oigani singnaba khaki setpa Hindi amasum English ngang sakangraba khulai paibising da ti lamlai village ta leiba lekhojang apokpa jamkholam amasum mistress nemhaling kawba miyo ani imung manungi mama magtadagi pharaga pukre asiguma misam miyamda akitujung pibigi thawang ase akan mamong yaning di haina KSO sangai court block susam pudis thadorakpa chirolaman hari chola sina makata na hari bana miyoi sing adu khulai bai ba miyoi sing government agency na tragana kana na phari bano haibadu pung tara gani thuigi manungda makoibu phabagi maram ga konana sapsana khangala kadabani loingana pung kun ga mari gi manungda makoi sing adu asu engama masum condition amati yauduna thadorak kadabani karigumba thadorak taba tarabadi kuki CSO amasum miyam na makata na akan ba khongjang kya sangsingani mari leina ba authority gi maikei digi su hiramasi gi matang sapsa ba thabak pe kadabani loingana miyam na su sumi lali khangdaba paushing digi section bio haidi Kamjong district ki Molbai Lup Mayada AR amasum Kuki militant singa akan mamong na kutok na kri. Ngarang ayo angan mapung mariga makhairom taba matamda Kamjong district ki Indo Myanmar border ki saruk talaiwa Molbai Lup Khul Mayada taraga matui subi AR amasum Kuki militant singi marakta akan mamong na kutok na kri. Thaudo odu Kuki militant singi asu apan nang lamba yahiri. Thaudo osu matangda Eastern Kuki sip issue thadorakwa chirola mada hairibana. Kamjong district lairiba Kuki khul singak sienna ba Beles Guard singna patrolling satlingaida taramathu suba Assam Rifles ki kangbuna attack sa thrakibagi thawang adu akan mamong na kandem tawi thangai singna lal horiba kangbu singi mathakta sabsaba action lokotpegi mahutta security force na khudong thiba mayu nariba Kuki civilian singak sienabagi damakta lairiba volunteer singa oina target tawre volunteer singa sigi mathaudi miyam asu angam to ondana bangak sin maktani amasum Beles mai thakiba amasung Kamjong district lairiba Kuki civilian sing saba thakpa phangandana thamliba sigi matangda security force na kari karama thorang sing lokolabagi naga singna Kuki community singi matangda setmilon gyoeba athingba kya thambada natana supply loi sing thingjinduna life medicine yauna nomagi tangai fadana sizinadaba yadraba polam sing amata phangdri naga singna Kuki gi mathakta sathariba thawang sing sigi matangda di security force amasum state government na tumina laidi Kamjong district ki manung chanba kultu village da tangkol militant amasum Myanmar base tawba san militant singna misam ani hatkiba masum yumai thakibagi thawdoktuna security na kari tawrabagi kari gi damakta tangkol militant singa khusam naraga border foreign militant sing maning tamna lanthok lansin ja halibano amasum India gi territory manung mara leijadraba civilian singda attack sa thaba ya halibano foreign militant sing aduna Indian territory da maru oina sahong khunau sakrik khunau amasum sakrik khulen hawkiba sahi ani romasi maning tamna lari ngamkhai lana sangsilaga miyam da akitu jungba piriba militant sing adu neutralize tonaba action amata lokhatriba karigi no haina sohanglakli Kuki singda award anaisa thabiri haina protest release akri NSCN-IM gi ceasefire Abrograte tonaba demand tokri Kangluki irang mayok naribi state asida Kukizo community singna thengnariba awaba masum Khudong sadaba kaya asida central government miyeng sangduna mathau taba thabak sing paikhatpiu haina ngarang Kuki NP Manipur na sinduna Kangpokpi amasum Susampura release akibani yamlaba miyam madu Kangpokpi district headquarter pulaba matung DC office tamna rally amaga loinana satlaba matung DC gi kuthangla prime minister da memorandum pisinki prime minister da pisinki ba memorandum adu yauriba warol sing aduda haukiba matam khara asida Kuki amasum nagani gi marakta hena mari phatabada natana security gi situation hena khudong thiningai oiba mayuknari haukiba matam khara asida Kukizo village taraga mathui mai thakre taraga mari na hatkre thawong sing asigi huwaroi sin athupa matamda purakpa ngamdabana community asigi manungna khudong sadaba kya mayuknari Kuki miyam na thengnari ba awaba sing asi kokna pegi damakta political natraga na administrative arrangement amata pekhat patawdi Sursampur district ki manung sanba Songkong village the security force na miyo ema hatkiba thawdo adu ki matangda judicial inquiry tawdabani NSCN-IM amasum asigi proxy singa India government ga tawnariba ceasefire agreement abrogate tawdabani Kukizo misam taraga mari adu ki justice phangadabani loinana Kukizo khulkya mai thakiba adu ki matangda investigation sa thakadabani Khudong thiningai oiriba jaga singda lairiba Kukizo area singda neutral central security force sing thamgadabani haibagi warol sing yauri yanasu paus ta makhatana pali
Naga misam taruki matang da investigation sa thanbiu haina miyoi lising nifuga taruka sahunga kuntra na khuyek pikri miyati na hatokraba naga misam taruk adugi matang da maning tamba investigation ama sa thanbiu haina miyoi lising nifuga taruka sahunga kuntra na khuyek pikri organizers sing na miyoi lising khumfurong khuyek launabaga panam thamli panam adu yoraba matungda khuyek lak ama yownaba makhata na sangsikigani hari campaign aduga mari lainan organization sing issue tawba appeal amana hai naga sing misam taruk miyati na hatok pikhibagi thawong adu miyoi bigi minung sigi wangodani amadi thawong adu furukyoba issue dagi hendoraktuna khwaidigi hena haksin launingai oiba crime amani maram aduna hiramasi matangda matik saba verification sa taduna lokat pham thokwa legal action sing lokat pegi tangai fadab lei hari loidna mari leina basing asumba well fongan biu amadi mara lei basing matik saba serak pi biu haki campaign du sogot pasing hai signature campaign asina miyam na hiramasi gi matana kadai fobo haksina lawbagi hebadu mayek singna tak pengamadana tanah policy maker human right advocate CSO researcher singi pungsu singshin ngamgadari bani campaign asida saruk yaduna petition asida kuyek pinabagi damakta tuan social media platforms na campaign sandoktuna laidi ben hen su supporter singna makatana su fundorakli Siba Sena Manipur State Unit na ambulance ani miyam na kusinakri koki singna Meetei amadi naga hatlaga reward kak phangoi lam gidamakta mi hat kanu tombi Siba Sena Manipur State Unit na Manipur da thokliba tangdu laita da basi yenglaga free medical camp pangthoknaba ambulance gari ani miyam kusinakri koki singna Meetei amadi naga froki miyoi sing hatlaga reward kak phangloi lam gidamakta mi hat kanu lam haibisi mahauksana koida pibiram laba saruk ni haina Siba Sena Manipur State Unit ki President M Tombi na phongtokri wapamasi ngarang medical camp pangthoknaba ambulance ani ngarang Siba Sena Manipur State Unit ki Babupura da leba office da gi miyamda shinakibagi tharom aduga mari lenana M Tombi na makhatana phongtokladuna hai Manipur demographic challenge ama lakpagi iroinana imbalance oirakli ba simi painingani Union Home Minister Amit Shah na siya lauduna leba asigi demographic imbalance ama thulakli ba si yengsinana ba High Power Committee ma Supreme Court ki retired justice amana chairman oiduna sem ki ba si Siba Sena Manipur State Unit ki maikedi ki taram oi committee asina India gi ate state singda khuthaadringaida Manipur thukliba demographic imbalance asiko honana ba Manipur degi hana thabak pekhatpa hohon biu haina phongtoki Naga taruk hingli haraga kuki taraga mari thadok na bawari saba kuki sing thadok raba matungna naga taruk ki asi waksang matu kakthalaga rims ta purakpa kandem tawi kuki si masana masabu saba ngamba minataba kangluba mani central government su warak wati mangam da state government su warak in the illegal immigrant tourist kang buama Manipura India thugai na bhonarak pada India lenga na yengduna leibisi ta honing di hainasu makatan phongdoki